Thobal Okramda Leiba Institute for Research and Development Alternatives IRDA ke Pre-Primary Montessori Rhymes Teachers Training Center dage Mai Paklaba Mahiroi Singda Manamathum Yentoktuna Center asige ahum suba convocation ngase Thobal Tomzingda Leiba Chow Yaima Higher Secondary School ke Seminar Hall da pangthokre. Convocation aduta JEO John 3 Thobal ke Assistant Inspector of Schools Thodam Brojenna Athoiba Mitunglen Institute of Rural Education IRE Wangzing ke Assistant Professor Dr. Akoizam Pete Maitaina Thoram Mapu aduga IIE Kanchipur ke Assistant Professor Naurem Ingo Choba amasung SK Women's College Nambol ke Assistant Professor Akoijam Susantana akhanaba mitunglen sing oina saruk yakhe Thoramatuta IIE Kanchipur ke Assistant Professor Naurem Ingo Choba amasung SK Women's College ke Assistant Professor Akoijam Susantana Mahimasin ke Lamda Oja Singna Lauriba Thodang amate Oja Singna Taugadaba amate Tauroidaba Singi Matangda Wangang ke Convocation aduta kumsi chahi lisingani kunmari ke Best IRDians ke Mana Singdamayum Asmana Ahanba aduga Divya Moirang Temna Anishuba Fangke aduga Tampak Mayum Salima na good attendance Toism Priya Chanuna good discipline Moirang Tem Bandana na good performance amasung Loiton Jam Rina na good presentation ki Manasing PK Training Fangduna Mai Paklaba Pre-Primary Rhymes ki Oja Kuntra Taruk Tasu ngasige mitunglen sing na medal certificate amade trophy sing yantokhe tungi yumbirel sing sem gadoriba oja sing da mapung faba training pinaba IRDA na hotnariba se thagatladuna athoiba mitunglen oikhiba Assistant Inspector of Schools Thodam Project na hai afaba khunai ama sembada oja singge achauba thodang lai school amada tamliba mahiroi sing icha inau makni khanna yamna thamoi sing na takpi tambi gadabane Yumdasu lamjin lamtakpagi thabak tawpa yai yum amasung school ani ase mahiroi singide tampham oiribane yum amade school ani maktuge tamlakpa sing aduna achangba citizen amamam oiba ngamgadoribane National Education Policy lakpadagide oja singge makhal makha kaya ge training fangdaba yaraktre ngasi pre-primary ki training fanglaba singna makhatana achauba training kaya tawduna tungi afaba khunai ama sembada achauba thodang lominasi haina mahakna makhatana fongdokhe koi samaj ma sembada oja sing ki dai se activity chawre role and responsibility se si koi national assembly ne sigu machine sina na dedicated koi ba lambi yo da changa kanda education is my own puduri likewise ozane administrator kangu ne adigi layu samaj ki member ko to pulla kanda afoga education gi system ma sema kanda afoga society then afoga leba amai ko idori